puba thamu demand sing asibu khara hanthai biraga college asi educational institution se asibu educational free zone ama mohin view October di tang kunipan yang bagi taruni pan baleba puni bila sida Kamakhya Pemton college ki keta ngasi phamjari bo wakat di pamasida ai jiban mala okram colleges ki wajamu hoina colleges ki staff amadi non-teaching staff singi maikai dagi aina saruk mohot sinjaraga kanum bakratang phongtok sari madudi haukiba koki maitai ki landagi hauraga ngasi phawada college asida angak ko makhal ki demand kaya amadi masing thingam draba puba thamu diam kya lakpana mara moitina college asi waja sina thabak inthi nuai na pangthok ngam silaktaba loina na college asi ki jakhot thawang athabak amata paikhat pangamal ka tabardagi ngasi college asida angak ko phangna mai awa mata re maram asina masiga mari leinana aina media gi thongda ngasi wakat chari badi haiba asi makha tarapadadi asiguma masing puba thamu demand sing asibu khara hanthai biraga college asi educational institution se asibu educational free zone ama mohin view haina college asi waja singi amadi staff singi maikai dagi hanna dolongna khurumsari aroi boina amuka so hana khogi media gi thongda in haijari haiba demand sing asi makha tana amadi puba thamu ngoroidaba asubo kan mifam demand sing asibu masing handana akoi nusi sanana education gi institution asibu yamna shanti leina adi chatra singi education free zone habasi amukta di wahin view haiduna media gi thongda mari leina ba sangstan singda hanna na haijeri yang badadi akoi college mo aided college ni 2021 da phangbada ngai edesu ngasi phawda government gi site gi lupa ama phangkibasu leite hairiba sing asi oja sing sina thawai hakchang yauna kathok saraga honna jarakpani ngasi asi yausara rebasi adubu hairiba 2023 gi matung dagi di akoi oja sing ju awaba kya thengnarakpana makhata na siumba thaba si pangthokpa aidi shanti hoina is college asi gi chokon bo honna ngamrakpagi upai leisilaktabadigi ngasi gi bi wakat pambasi phambani haibra mayamda haijai ojasin da su personal hoina WhatsApp da message thajalakpa adigi ojasin gi threaten torokpa ojasin da aki khang mayam tholakpa aduma mayam ma thokpadagi haiba ojasin ju yamna nungaitaba khoi isada shanti leitana leitaba mong ama lakpadagi ngasi gi wakam pambasi ju phamjabani basi deisa akoi ID media gi thongda haiba akoi gi apambaji phongdokpa ai phongdokpagi khudong sabado khoina lawjaraga ngasi gi wapon pebja oja singja dubi mati ware habidi yam kana di haijening de adubu wari baji tangdi mayamna handaki demand sing asida handabingda oja singja shanti hoina bunging shanti hoina ai oja satra singda education fazana free zone hendana satra sing amadi oja singi chakhundabagi mateng kitang nijaba loina na asigi wakami famasi phamjabani solution ha Unbearable akoigi student protest asi akoigi college ki leijariba academic staff amasung non academic staff akoi punna college asi da akoigi shanti hoina akoigi academic atmosphere ma leiba ngamaktabagi phibam ama laiba pot asi akoigi langla langjin thibiduna mayamgi punboiba akoigi higher education institute ama oiriba akoigumba college sidi college masamak sisu akoi aided college ni government college maksu natri aduna akoigi college sida leiriba infrastructural akoigi uriba development mayam khudingmaksi leiriba oja amasung staff ki humang mamal ngaktani akoi 2021 saiwaidagi akoina college asi aided college ole hairaba matungda leiriba developmental infrastructure jina maram oiduna mayamgi mitta full khara leibasu mali adubu hairiba akoigi college ki development college ki infrastructure gi pot sidi ayambana UGC funded oiba mapan gi source mayam tawraga leijaba institution ni aduga mayam na ju hena khangbiri duni NEP 2020 lakpa matung dagidi infrastructure development ga leiriba academic quality education ga yamari leinaba relationship ama lei adu maramna college asi aided college oire hairaga su 7 amsung 8 semester gi anoba akoigi Manipur University gi review gi makhaga akoi college 10 department akoi 7 amsung 8 semester hangna basu kanna tawjari bani masigi marak sida
ꯀꯣꯂꯦꯖꯇ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯂꯩꯕ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯏꯖꯨꯀꯦꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯔꯤꯐꯥꯏꯁꯅ ꯀꯣꯂꯦꯖ ꯑꯁꯤ ꯉꯁꯤꯒꯤ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗ ꯂꯩꯕ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯦꯁꯀꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯇꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯥꯐ ꯑꯃꯁꯨꯡ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯣꯂꯦꯖ ꯑꯁꯦ ꯐꯒꯠꯍꯟꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯁꯍꯖꯣꯛ ꯂꯣꯏꯅꯃꯛ ꯆꯪꯏ ꯑꯃꯁꯨꯡ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯑꯃꯁꯨꯡ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯔꯀꯥꯔꯗ ꯈꯪꯍꯟꯖꯅꯤꯡꯕꯗꯤ ꯑꯦꯗꯦꯠ ꯀꯣꯂꯦꯖ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏ ꯋꯥꯅ ꯂꯩꯖꯔꯤꯕ ꯀꯣꯂꯦꯖꯅꯤ ꯀꯣꯂꯦꯖ ꯑꯁꯤꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃ ꯔꯤꯒꯨꯂꯔꯥꯏꯁ ꯇꯧꯕꯤꯗꯨꯅ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯍꯦꯟꯕ ꯑꯣꯏꯅ ꯑꯣꯖꯥꯁꯤꯡꯗ ꯁ꯭ꯇꯥꯐꯁꯤꯡꯗ ꯏꯅꯣꯠ ꯄꯤꯕꯤꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯤ